अहानबदा मरओइबा पाउ कामजोंग डिस्ट्रिक्ट के मनुंग चनबा तांखुल सिंगना खुंदाबा सोमथार खुंदा थकनबा इसिंग मरिक अमता फंगद्रे खुंजा सिंग इसिंग थीबदा अचौबा अवाबा मायुकनरे प्री प्राइमरी ओजा लिसिंग अमगा चामनी फुल लौगनी हाइना हंजिन हंजिन कांगलोन सेमदोक्तुना नंपुदा लौनबा होनरिबा असि बोट मयागी वानोम सरेंगी लांगथाकपनी एजुकेशन मिनिस्टर पोर्टफोलियो थादोकपिरो हाइना देसामना हाइरकली चफ मानबा मियोइबा मरक्ता 𝐶𝐤𝐰𝐬 फुरुप खाइदुना तोखाइ तोखाइबा थवोक मियोइबना थादोकदबनी हाइना हाई कोर्ट ऑफ मणिपुर के चीफ जस्टिस ना फोंदोक्रे नॉर्थ ईस्ट विंडोना संदोक्सरी बनिमिदांगी पाउ मियंग ताबिरिबा सिंगबु जन्मबमना खुरुमजरी हौजिक पाउ संदोना पीजरी लमदमासी की डिस्ट्रिक्ट मरी की लंगदाई फम ओइरिबा तांखुल फुरुपना खुंदाबा कामजोंग डिस्ट्रिक्ट की सोटुन हाइना सुखंगनबा सोमथार खुनगी खुंजा सिंगना थकनबा इसिंग खुजोक अमा फंगनबा होनबदा अंगकपा फंगना अवाबा मायुकनरे मफम असिदा लेंगाक अमा लेइ हाबगी ममी मचेट अमदा ngasi फौबा ताद्रि हाइना खुंगंग असिगी मियामना पेंदबा फोंदोरकले खुंगंग असि चिपीदगी हौरकपा इंगौ रॉक टुरेल की परिंगदा लेबना महौसादगी टुरेल असिगी इसिंग चादुना अमदी सिजिन्नादुना लेरकपनी अदुबो मसा खकी खनबा मियोय खरना चाउरबा मेचिन हाइबदी जेसीपी पोकलेन हाइवाना चिंगबा सिजिन्नादुना लोकनुंग अमदी लोकपानदगी नुंग कोथौतुना सैंडल लंबी ओइरकपदगी टुरेल असि ngasiदी लेरी हाइबा खक्तंग ngaire थकनबा इसिंग लौबदी लारदना लेखोम लेना ngakta चेंथरकपना सिजिन्नबा फावबा हंगोइरे अदुबु हिंगदबदी यादबनिना इसिंग लौफम सेमदुना महिक चेलबा इसिंग असि थकली चानरी सोटुनगे हानगी हेडमैन थांगमी फोंगलोइना ngarang पाउमी सिंगौनबा अमदा फोंगदोरकपदा कामजोंग कांगपोपी टेंगनोपल अमदी थौबाल डिस्ट्रिक्ट लंगदाई फम ओइरिबा थौबाल डिस्ट्रिक्ट इंगौ रोक्तगी सुमनतगी किलोमीटर अमा अनिदंग लापना लेबा मफम अमनी खुंगंग असिदा एमजी नरेगा स्कीम खक नतना लेंगा की करिगुबा स्कीम अमतगी कानबा फंगद्रे पुमनबक असिदगी ख्वाइदगी खुदोंग चाद्रिबदी मियोइबा खक नतना जीव पानबा खुदिंगमकना हिंगबदा चंगबसिदा सीदा हिदाकनी हाइनरिबा थकनबा इसिंग फंगलक्तबा असिनी टुरेल असि सोटुन खुंगंग खक्ता नतना इंगौ रॉक नोंगपोक सेंगमाई उखोंगसांग हाइड्रोय पोकपीना चिंगबा मफमगी मियामना सुसिजनरिबनी अदुबु टुरेल असिगी मफम कयादा नोंग ngakpigani nung kotuna masagi sandanfam ontorakpana miyamda awaba kaya mayukna hale nongpok sekmai amadi ingau rocky miyamna suturel asibu lunana thambinaba lengaki mafamda haizaduna laklibani makoina sangsilakpa khongjangda sotungi miyamna su sawatkani haike makna makhatana hai khungang asida cheliba matam amada चिकोंग मियामना हाइबोंग लोक टुरेल की इसिंग थकलबदी नाबा फरनी हाइबा वाखलोंदा अनाबा मी सिंगना फावबा हाइबोंग लोक की इसिंग थक्के हाइनरिबनी अदुबु ngasiदी लेखोम लेनांग ओइना चेनबना थकपदी लारदना सोकपा फावबा हंगोइनरकपा असि थमो यामना सोई हाइना सुमहाकना नुंगाइतबा फोंदोरकी पाउमी सिंगा उनाबा अदुदा सोटुन खुंगंगी पास्टर यारुइंगम सिरो विलेज सेक्रेटरी साइमियन अवुंगसी विलेज कमिटी के मेंबर पोरिस फुंगलोई अमदी यांगम निंगसेंसु सरुयाके एखुई एरिया सी कामजोंग डिस्ट्रिक्ट ना जिंबा अदुगा एखुई द नेक्स्ट तो लेबसिना एखुई कांगपोप डिस्ट्रिक्ट अमुक ओइबा अदुगा एखुई की बैक तो लेबा जिंगसिना अमुक टेंगनोबर डिस्ट्रिक्ट अमुक ओइबा अदुगा मांगलोमदा लेबसिना एखुई तंबा की हेरो केंद्र अमुक ओइबा सुमेन तौदना एखुई सी एक्सट्रीम बॉर्डर द लेबनिना कनाना सु येंसिंबितबा तोखत थौरांग करी अमतब यावतबा except NIRGS natana atay ama phawbal lambi thong aduga atay sarkar de phangba kari amata ekoi phangda ba hekta asumain tawduna lering e matam sida ekoi gi hingbada yamna nungai da ba haibadi ekoi gi ising nungsik ki maramda yamna khudong ja da ba ekoi gi lokpan da leiba loknong da leiba lepa mayam se nung mayam se kot padagi JCB나 아두가 복렌나 아두가 농농기 에고기 농 혼도 온진다 오시다 에고 도렌기 싱시 농마데서 알루바 싱팡다 레콤나 레낭나 또트나 숨젤라빠 하우디칼렌디 마담 이싱 팡다바 마담다 소마이나 타오바 하양 진진다나 이싱 자오락바 마담다
ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯂꯪꯇꯛꯅꯕ ꯑꯃꯁꯨꯡ ꯑꯀꯤ ꯑꯈꯪꯅ ꯈꯜꯂꯕ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡꯁꯤꯅ ꯆꯦꯟꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯐꯥꯎꯕ ꯇꯛꯁꯤꯟꯗꯨꯅ ꯀꯩꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯤ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯋꯥꯏ ꯋꯥꯕ ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯗ꯭ꯔꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯃꯒ꯭ꯔ ꯁꯤꯛꯁꯥ ꯑꯚꯤꯌꯥꯟꯒꯤ ꯃꯈꯥꯗ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯣꯖꯥ 1,190 ꯂꯧꯒꯅꯤ ꯍꯥꯏꯅ ꯆꯣꯏ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 9 ꯑꯃꯗꯤ ꯃꯥꯔꯆ 9ꯗ ꯀꯥꯡꯂꯣꯟ ꯀꯌꯥ ꯍꯟꯖꯤꯟ ꯁꯦꯝꯗꯣꯛꯇꯨꯅ ꯅꯝꯐꯨꯗ ꯂꯧꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯚꯣꯠ ꯃꯌꯥꯒꯤ ꯋꯥꯅꯣꯝ ꯁꯔꯦꯡꯒꯤ ꯂꯥꯡ ꯊꯥꯛꯄꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯕꯒ ꯗꯣꯛꯇꯔ ꯍꯥꯟꯅ ꯑꯣꯏꯍꯜꯂꯕ ꯃꯇꯨꯡ MBBSꯅ ꯀꯣꯟꯅ ꯇꯝꯕ ꯌꯥꯏ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯇꯅꯤꯡ ꯇꯃꯥꯡ ꯑꯣꯟꯅꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯉꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯣꯛꯁꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯦꯁꯥꯝꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯗꯦꯁꯥꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯌꯦꯡꯕꯝ ꯁꯣꯃꯣꯔꯖꯤꯠ ꯃꯩꯇꯩꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯖꯨꯀꯦꯁꯟꯒꯤ ꯂꯝꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯅꯝꯐꯨ ꯁꯥꯐꯨꯗ ꯑꯣꯖꯥ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯄꯥꯎꯇꯥꯛ ꯄꯤꯔꯤꯕ ꯏꯖꯨꯀꯦꯁꯟ ꯗꯤꯔꯦꯛꯇꯔ ꯀꯃꯤꯁꯅꯔ ꯁꯤꯟꯗꯣꯛꯀꯗꯕꯅꯤ꯫ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯇꯤꯆꯔꯁ ꯏꯖꯨꯀꯦꯁꯟꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯣꯔꯁ ꯂꯩꯉꯥꯛꯅ ꯍꯥꯟꯅ ꯂꯤꯡꯈꯠꯀꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ NCTEꯅ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯕ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯍꯥꯡꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯗꯦꯁꯥꯝꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇꯨꯅ ꯆꯍꯤ 4ꯒꯤ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯇꯤꯆꯔꯁ ꯏꯖꯨꯀꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯡꯗꯣꯛꯄ ꯉꯝꯗꯕ, ꯔꯦꯁꯅꯦꯂꯥꯏꯖꯦꯁꯟ ꯇꯧꯗꯨꯅ ꯁꯕꯖꯦꯛ ꯀ꯭ꯂꯁꯇꯔ ꯇꯧꯕ ꯉꯝꯗꯕ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯇꯅꯤꯡ ꯇꯃꯥꯡ ꯑꯣꯟꯅꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯑꯣꯡꯗ ꯑꯣꯖꯥ ꯂꯧꯅꯕꯒꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯌꯥꯕ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯄꯣꯔꯠꯐꯣꯂꯤꯑꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯗꯤ ꯇꯣꯛꯄꯤꯒꯅꯨ, ꯑꯇꯣꯞꯄ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒ ꯆꯥꯟꯅꯕ ꯄꯣꯔꯠꯐꯣꯂꯤꯑꯣ ꯑꯃ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯃꯒ꯭ꯔ ꯁꯤꯛꯁꯥ ꯑꯚꯤꯌꯥꯟꯒꯤ ꯃꯈꯥꯗ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯖꯥ 1,190 ꯅꯤꯌꯣꯝꯁꯤꯡ ꯍꯟꯖꯤꯟ ꯁꯦꯝꯗꯣꯛꯑꯕ ꯃꯇꯨꯡꯗ ꯂꯧꯅꯅꯕꯒꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯂꯦꯛꯁꯟ ꯃꯌꯥꯒꯤ ꯋꯥꯅꯣꯝ ꯁꯔꯦꯡꯒꯤ ꯂꯥꯡꯊꯥꯛꯄꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯗꯣꯛꯇꯔ ꯍꯥꯟꯅ ꯑꯣꯏꯍꯜꯂꯕ ꯃꯇꯨꯡꯗ ꯀꯣꯟꯅ MBBS ꯇꯝꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯒꯤ ꯃꯔꯝꯗꯤ ꯗꯦꯁꯥꯝꯅ ꯍꯦꯛ ꯁꯥꯐꯣꯡꯂꯛꯄꯗꯒꯤ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯃ ꯈꯨꯟꯅꯥꯏ ꯑꯃ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯆꯥꯎꯈꯠꯄ ꯃꯇꯝꯗ ꯃꯁꯤꯅ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯖꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕꯁꯤꯃꯛ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯍꯩ ꯀꯥꯡꯂꯣꯟ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯃꯍꯩ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯐꯕ ꯃꯍꯩ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯃꯍꯩ ꯑꯩꯈꯣꯏ ꯇꯤꯆꯤꯡ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯔꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯀꯗꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯍꯧꯔꯛꯐꯝ ꯑꯃꯗꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯁꯛꯆꯨ-ꯀꯥꯁ-ꯀ꯭ꯔꯤꯠꯅꯆꯤꯡꯕ ꯈꯥꯏꯗꯣꯛꯇꯨꯅ ꯇꯣꯈꯥꯏ ꯇꯥꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯤꯗꯥꯔꯊ ꯃꯤꯔꯗꯨꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯅ ꯁꯤꯟꯗꯨꯅ ꯅꯣꯔꯊ AOCꯗ ꯂꯩꯕ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯐꯣꯔ ꯗ ꯏꯂꯤꯃꯤꯅꯦꯁꯟ ꯑꯣꯐ ꯔꯦꯁꯤꯌꯦꯜ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯖꯁꯇꯤꯁ ꯁꯤꯗꯥꯔꯊ ꯃꯤꯔꯗꯨꯜ, ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯒꯤ ꯆꯦꯌꯔꯄꯔꯁꯟ ꯖꯁꯇꯤꯁ ꯌꯨꯕꯤ ꯁꯥꯍꯥ, ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯀꯥꯡꯖꯝ-ꯈꯥꯒꯦꯟꯗ꯭ꯔ ꯑꯃꯗꯤ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯍꯤꯖꯝ ꯂꯦꯅꯤꯟꯅ ꯃꯊꯪꯁꯤꯠꯅ ꯆꯤꯐ ꯒꯦꯁꯠ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯋꯤꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯗꯤꯕꯦꯠ ꯀꯝꯄꯤꯇꯤꯁꯟꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯈ꯭ꯔꯕꯁꯤꯡꯗꯁꯨ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯈꯤ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯤꯗꯥꯔꯊ ꯃꯤꯔꯗꯨꯜꯅ ꯍꯥꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯇꯨꯅ ꯉꯁꯤꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯈꯛꯇꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯑꯁꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯛ ꯀꯨꯆꯨꯅ ꯆꯤꯡꯕ ꯈꯥꯏꯗꯣꯛꯇꯨꯅ ꯃꯤꯑꯣꯏꯕ ꯃꯁꯦꯜ ꯑꯁꯤ ꯇꯣꯈꯥꯏ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯈꯛꯇꯗ ꯌꯦꯡꯕꯗꯁꯨ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯕꯨ ꯃꯦꯟꯂꯦꯟꯗ ꯏꯟꯗꯤꯌꯥꯅ ꯆꯤꯟꯀꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯗꯤ ꯁꯥꯎꯊ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯕꯨꯅ ꯃꯗ꯭ꯔꯥꯁꯤ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯁꯤꯃꯛꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯇꯧꯔꯣꯏꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯃꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯂꯩꯔꯛꯂꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯁꯤꯃꯛꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯍꯟꯕ ꯉꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯨꯔꯒ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕꯁꯤꯡ ꯄꯨꯟꯅ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯔꯛꯅꯕ ꯄꯨꯟꯅ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ Was a lady by the name of Lucy, whose remains were found in northern Africa. We are all descended as Homo sapiens from that one woman, Lucy.
and look at what we've done to ourselves. Just look at what we've done to ourselves. We've divided ourselves on race, on ethnicity, on religion, on color, on hairstyles. We have this tendency to divide, and this is precisely the reason why, and I quote John F. Kennedy who put it wonderfully. He said, when the rights of every man are diminished, when the rights of one man are threatened. What did he mean to say by that? What he meant to say by that was that we are all born equal. Imphal Didim Lambigi Paringda Yang Nathorakpa Tata Harrier Amana Mamang Thangbada Leiba, Gari Kaya Ama Thomzinbada Punna Gari Taruklom Akai Atoy Tokre, Asugum Laba Togdok Asingasi Nungtil Pung Ahum Makairom Tabda Little Flower School Mayagi Lambi Mayaida Tokibani. Thonggairiba gari sing adugi manungda angang loruba school van amasu sokpadagi maduda tonglakpa mahairoi kaya su asokapan nangki thodok asingasi nungtil nong churingai marak aduda school study thanarakpagi matam oibana didim lambigi saruk kharada lambi yamna chinba haibadu oiki matam aduda tata harrier amuba machu amana break faba tawdana lambi mayai aduda chumna speed yangna thozillakpada mamangda leiba gari singda thomjinbada mathang amuk Thengai Kibani. Soklaba Gari Sing Adugi Manungda, Vakti Vedanta Institute Mission Higher Secondary School Gi Mahairoi Sing Tonglakpa Van Ama Yaubadagi, Mahairoi Sing Asok Pandangki, Kudakta Manakta Leiva Mioi Sing the ambulance Gauduna Asokpa Mahairoi Sing Ado Imphal Hospital the Buduna Laing Chataki. Election Commission of India ECI na taranipan suba Lok Sabha Mikhalgi matam lauktokraba amadi election gi notification thokraba fawada political parties sing ayambana ticket lauktokraba so outer Manipur parliamentary constituency gi Naga People Front NPF ki ticket lauktokibaga lodina NPF ki miref oigadoriba income tax ka principal Chief Commissioner oiramba thawaktagi potharaba 𝐍𝐞𝐰𝐬 ki ngasi miref lokre ngasi nungtil NPF ki thaupuba singna to outer Manipur SD parliamentary constituency returning officers Oriba DEO DC Thawal Hantem Subas ke officer lagtuna 𝐍𝐸𝐰𝐬 ki miref che adu lokibani hari Isana isabu thazaba thamlaba amadi Hauna launchet khangna thavak tawrabadi nongmadi soidana mai pakani haina MMA champion takraba Chungreng Koireng na phongdokre ngasi Imphal East District manung chanba Kamu Koireng Village da Information Center for Hill Areas Manipur ichamna thangasigi Mars Mapanda Greater Noida da pangthokiba interim Bantamweight World Championship Matrix Fight Night 14 da Manipur gi hanba oina MMA champion tarakraba Chungreng Koireng unaduna achamba khudol piduna puning thogatpaga mari lerena wafamase Chungreng Koireng na phongdokibani Koireng na makha taraduna Lomi ama oina horakpana imana maitan loklaga hinglaklabasu imana machagi apamba lambida puni thogatuna sanabagi lamda malengi oina champion ama oirakpa ngamba ase imagi honna jamani Koireng hariba furup asi mioi lising ahum khak leiba apikpa kanglof ama oiba maramna furup asi malemda saktak nabagi damak karigumba ama taugi khanduna honabadagi champion asi oirakpa ngamkhibani haki Waktu nongtung di malam mereka semuanya lakukan habis ada kira wale itu lakukan mereka su tempat yang cina itu kayak lagi atau betul komuniti lagi atau musik lagi atau sudah lakukan lagi tempat itu besok kayaknya ada jadi sana habis ayam mahai hard work dedication hai asi hard work dedication di ai waktu ni asi ahan thamre ahan bodi karino har kan sanaba na te hoi jut oi go koi da ena thamjani mo pham di ahan bodi discipline hai discipline ji bulai rawa nang champion oi go ho ni ai ki thamo da khunle bo ahan bodi discipline lai ba hai busi karino har kan isana ngamba asi ahan mo thau kai
Thoram aduga mari lenina ichamgi advisor nongthombam boina phongdorakpada tha taramatoi helaklaba kangluf anigi lan asina miyoi kayagi punsi loidina awamai sa khangli bacherak asida sanabagi lamda chungreng koirengna malemgi oina champion purakpa asida lamda masigi miyamda anauba asa ama piduna irang leirabasu malem asida saktak taba yade haina thoklak libasi thaganingai ni chungreng koirengna makha tana sanabada ichamna angama mating pangani manipurasi sport art and culture da mangjing thaduna malengi miyamna sakhangnarabasu lamda masigi yalhomi oina leiriba kangluf sing secretariat administration pariba IAS office ki changdi yamna nebli yalhomi ke best year asi kumjali singamaga chamapan homfumathoi da chatnabada Yalhomi oina leiriba kuki 𝐂𝐤𝐰𝐬 nasu yabiu kumjali singamaga chamapan homfumato gi madungda sanglakpa kuki singna menmagi irang loiraga hanbikro haiba wafam thamki Masih marak sida. Apa Manipur sih peciri macam kucing macam ni kaya sihre ni kaya main khar kaya ni national news. Kan ni yang ada main ada lagi marak sida. Ayi sahasnya semua world central mana. Pasal tahu kan dah. Masa ini makeup mira pun kita kalau ayi yang ada Manipur sida. Anu ba? Kau itu asam. Oh lana kau itu sendiri kalau kau sudah kau misi mira kaya amat tahu sudah dekat ni. Aku lagi kau sudah ayi Manipur ni aku pun dah biar di ko world sudah peciri tu India sudah sekat biar di ko na. Ayi sahasi pun nama kau sudah. Mungkin mungkin masih kena ayi kau ini mesti laga. Saya kena tu. Konsegi halaman kuning aku. Aku iseng cycle ayi cycle di sahasi ni mana. Manipur ni macam setak aku pakai dia macam world mana dah. Ayi hanya ni kena. Halaman sini ayi sahasi halaman. Pambaina luchingba UNLF MPA gi lanmi ahum NIA fazan kibadu athuba matamda condition amata yauduna thadora u hai karigumba thadorak taba tarabadi handak pangtok toriba lok sabha mikhalda miyamna saruk yaroi loinena akan ba khongjang kaya changsilagani haina salam apunba maira paibi lufki secretary naure bitana phongdokre wafum asingasi salam apunba maira paibi lupna sinduna salam mayai lekai community hall da form kiba wakan mifam aduga mari lenena phongdokibani bitana makha taraduna hai India government ka peace talk tongnaduna leiriba pambaina luchingba UNLF ki thomi ahum NIA na fazan kiba simak thamoi sokna nungaite India government ka yana chepina kraba group amagi mioi singbu hekta fazan punsinbagi maram miyamda mayek sengna khangalu Kari maram ki makhoi ahum fazil bano haiba miyam khangba pami fazan kiba mioi ahum athuba matamda thadorak taba thoklabadi akan ba khongjang changsilagani haina su phongdoki Nakalamarom mifam aduga mari lenina Indigenous Peoples Organization Manipur ki President Y. Devadattana phongdorakpada India government ka peace talk tawduna nakan anigi marakta khut thana tabagi wari sanakraba pambaina luchingba UNLF ki kadra ahum NIA na fakiba haibasi ning tamba levak amada tawhaidaba thavak amani India lenga ka peace talk tawna kraba group amagi miyoi singbu NIA gumba tongan ba agency amana funding ba matamda hekta fazan punsinba tawraklabadi peace talk tawna kiba adugi wahan tok leraklaroi dra haibagi Jingnabab fawi hanasu phongdoki Handak India lenga ka tangdu leitabagi wari sanariba Manipur gi yawaluf ama oiriba pambaina luchingba UNLF ki Chief of Army Sidabamapu Elias Toiba Chief Intelligence Ingba amadi Kadra amaga punamioi ahum NIA na fakibada Manipur lengakta karing mata khanghalamde hariba Chief Minister Fam Thadok Piro haina hairok apunba meira paibina phongdokre NIA na kadra ahum fazan kibabu yaning daba phongdok pakal lorina makhoi ahum condition yaudana thadro o haina hairok tamasing yamlaba maira pabi singna maira gi khongchet ama chatpaga lorina hairok apunba maira pabi gi secretary ningthauzam ritana wafamase phongdokibani hairok apunba maira pabi convener thoksom ongbi sandiarani na hai Tangdu leitabagi khutyek pinariba icha sing NIA na fazan kibasi yamna nungaite hauzik lamdam asiki miyam asi siva changba anigi langdaida leiribani lamdam asi mai hauna chaklibani fibam asida makhoi yaudana mama oibi singtana ireikai khungak pangamloi athuba matamda NIA na fazan kibasing condition amada yaudana thadok pira u haiki hairok apunba maira paibi amasung hairok apunba club ki thomi singna silaga chatkiba maira gi khongchet aduda NIA na fazan kiba mioi sing condition amata yaudana athuba matamda thadorak kadabani NIA gi thawong yaningde khungak pa faba yaroi makhatana khungak pa fazan bagi thawong chathaba yaroi haibana jingba kholau sing lauki amaromda waithau kiam sifai hauka amasung
Thawal Khunaugi Club Taranipangi Apunba Luf Mayday Community Joint Coordinating Committee na Silaga Apex Body Asina Konba Mafam Singh Daso NIA Kadra Ahum Fazan Kiba Yaning the Bafong Dr. Namasing Yamlaba Mayra Paibi Singna Mayragi Kongchat Chatke ngasi aikogi manipur na siona wara matam sida aikogi state sarkar amadi center sarkar na so amata mieng changbidre masida aikogi leijaramba aikogi khungi isa singa loina na aikoi ima iben singa loina na ado kwana aikoina aikogi iram dam si kannabi damakta aikoina khunsi ngaksare sida sarkar ga wari sanadana yanaba produktna leiriba isa singsibu heta mathongom khangana ene namu phabi re aduga hoje isa singase karai de leikirno hajo aikoi mathongom khangana leiri ngasi thobal district ki khoi hairo iram dam sida ikom amadi post ki maikai de khoi fasal nazar ga ha khiba khoi ki pistol to wari sanase haiduna sarkar na aduba khizan thorang amaga koina raga khoi ki yawru uire ki lami singu maram amata pidana amadi wahai mata miyam na kan bukhangan ba amadi gamen da khangan ba leitana kan ma ma kan ba khiba mamada khoi ki sa hum sibu khaden puji se khoi pistol ki han thong hen da ba thong se ya ko mena khoi ya jani de Manipur da leriba entrepreneur singna puksen singna thabak tawdrabadi Manipur chokhatpa ngamloi entrepreneur sing pukchen singna thabak tawba mathau tai haina Department of Horticulture and Soil Conservation ki Joint Director MD 𝐍𝐞𝐰𝐬 Fongdokre wafma singasi 𝐓𝐕MANIPUR phase 3 ki makhada economically important crops haiba hiramda production processing and value addition ki oiba numit humni chumna sathakadaba entrepreneurship development program amangasi lamfel part leiba ICAR Manipur Center ki conference hold haudokiba thoram aduga mari lenena fongdokibani ngasi haudokiba entrepreneurship development program adu mantripukida leiba Diocesan Social Service Society amadi ICAR Research Complex for NEH Region Manipur Center ki Agriculture Business Incubation ga khusam naraga senba development program hautopagi thoram aduda ICAR Manipur Center ki head Dr. Ramgofla Laha Diocesan Social Service Society ki Director Kani Dominic Momagi Project Officer 𝐂𝐻𝐸 Department of Horticulture and Soil Conservation ki Deputy Director Donald Sobam yauna tongan ba district singdagi lakpa mioi nifu matoina trainee oina sarugyaki Manipur Organic Mission Agency Momana support tawduna pangthokpa program aduga mari lenana MD 𝐍𝐞𝐰𝐬 na hai lamdamasigi lomi singna chaba thakpa khaki natana mathang chahi gi oiba maru marang singi loksin ba changi chahi gi puthokli ba fo singsu ICAR gumbana loksin duna mathang thanabagi oina loksin ba mathau tai entrepreneur singna su masagi oizaba khak khandana Manipur gi oina khanduna pukchen singna thabak tawba tangai fade entrepreneur singna pukchen singna thabak tawdrabadi Manipur saukhatpa ngamloi haiba wafam phongdokladuna program asidagi kanaba sing fanglaba matung miyam gi dama pukchen singna thabak tawrakna ba wafam su phongdoki Bagi saldo dominant jangan sumba papun kayak kiram kayak anje entrepreneurs na senjang putin sen berkotai entrepreneur na sendong tapi khalaba putin sen berabdi itu Manipur cokat penemoy hamana untuk lama dokter sunu maupun puri papo cile doa memandani kande amani kande mengulaskan berabdi entrepreneur mengais mengulaskan berabdi maupun cara hidup company. Itu langsung juga di maupun dalam plus community Imphal East District ki manung chanba porompa thawan thaba lerakta best over United We Stand Mayday ekhoi punsin si maipun wachaf group na James Hospital ge blood bank ka khusam naraga lamdam sida thokliba lan asina maram orka asok apan yorakpa amadi atai aruba anaba kaya gi laeng bada kharadang oiraba sumating pangbagi wakhalonda James blood bank ta voluntary blood donation camp ama pangthokre camp asida nupa amadi nupi puna donor kuntrani thoina EP ki Camp asida lamdam sigi saknaraba saisakpa naba volcano Ranveer Thauna amadi Sadananda Hamom ahumsu camp mafam da laktuna blood donors singbo puning thawatki United We Stand Mayday ekhoi punsin si group ki senior advisor Rajendra Pangambam 𝐾𝐾 Tonjam Somorjit Wahengbam Prafulo Wahengbam Rosit Suresh Bobo Kuntrakpam Khoimu Yaifaba Malem Nganba amadi news reader Longzam Gunachandra Su Saruyaki Irikse Nacha Singini Ima nangi damagni haiba wakalon asigi makada pangthokiba
Blood donation camp aduga mari lenena group asigi senior advisor Rajendra Pangambamna fongdokibada asigumba blood donation camp kaya leptana sinduna igi tangai fadraba kayada mapung fana I fanghanba haibasina ekhoigi amata ngairaba pandamni camp asida isagi haksang da cheliba mamal yamlaba ibu leipak miyam gi damak katpirakliba donor pumnamakpu ikai khumnaba uchari makha taba camp kaya da sumiyamna jingnaba leitana I katpiyu ngasigi thoram aduga mari lenena group sigi senior advisor 𝐂𝐲𝐲 hai Lan mayoknariba Manipurgi maru oiba hospital singda igi awatpa leihandaba haibasina mamal yamlaba miyobagi punsi kanba ngamgadoribani ekoigi e drop kharana mamal yamlaba punsi kanminasi haiki Haukiba Mars Tara Tareta Federation of Civil Societies Fox ki President 𝐶𝐲𝐰𝐬 Manihargi yumda sakhangdaba singna bom langsil lambagi thawng adubo Ningol Club Hairok na kanba maongda yaningdaba phongdokre Ningol Club Hairok ki President Sophia Kundong mayumna paumi singda hai miyamgi thavak thawai kaya chain songduna chaba machet tumba machet tawduna miyamgi yaifanabagi damak thavak thoram kaya sokthaba naidana khonaduna lakliba misak amani maangna hai Manipurgi isu kaya da mangzal thana thodang loduna Manipurgi apunbagi saktam kaidana ba Manipurgi 𝐿𝐲𝐻𝐸 sinna rakpa kaya thingnaduna punna hingminnaba punna lepminnaba haiba wakhalonda yellow furup singi yaifanaba hing nungtil naidana khonaribani haukibai chaigi May 3 dagi kuki narco terrorist singna maitei dalandarak lamdam asida awaba kaya piduna mamal yamlaba miyoi kaya gi punsi pikham nahan khiba sigumba laibak thiraba phibam amada chap chaba thodang loduna yellow furup singbu kannaba honariba misak amada pangdabagi thawng chathaba haibasi wakhal khanthaba watpani haina lowi haki asumna miyamgi damakta thabak toriba miyoibu kihan khanganbagi thabak asi adumak leptana chatharak labadi miyamgi thabak tawbinaba migi masing walakani amuk hanna asigumba thawng asi thogan biganu haina Sofiana appeal tawki Home Nambi home Yamna Kalumanga, Home Yaning Fundatory, Alakanmonga, strongly condemned a week. Makata Nasim, the rock, Makata, the Tablet and Avana, Nukam, Home, Haidana, Karigamka, Tatar, Aluga, the woman who might look at the rivers to pay the running out of rock. Yala was another one of our video, and young Hoka, Sumio, Sida, the home and Sindia, and one of the Kulabon Singa, the Panabon Singa, Singa, the end of Manda, the Lena Singa, the Kaya, Sataraki was Lena, Maloyan to Goyen or that, even Pagale Haga, Singa Haga, River, Singa, Tanadi, the Karakuta, the Yamala, few money, the Yamaloyan, the Dutton, Pagala, the Dinhat, as soon as someone of one another, Chapta with a Ubagi Pangal Solaba Singidamak Imphal East District 𝐶𝐲𝐰𝐬 leiba Akumen Artificial Intelligence na wearable assistive device sama puthokre Artificial Intelligence ki mating na hariba mari yaudaba khulai makhal asina aiba mayek maithong akoibida leiba potlam kayabu capture tawduna mit ubagi Pangal Solaba singda khanganba ngamhali ikui jingai gi mamangda New Delhi da pangthokiba startup Mahakum Thoramda India ke Prime Minister Narendra Modi ga haktingnana wari sanaba fanghanaba khangatpada Akumen AI su khangatki masigi mamangda Akumen AI na Entrepreneurship World Cup Eastern Region amadi Niti Aayog ki Atal New India Challenge tasu manakaya fanglakre Akumen AI Facebook ki parent company ama oidiba Meta Mighty Accelerator Program gi makhadasu ngaklo piriba from amani Manipurgi maming leiraba sairingba miyamna thangzam kora haina khangnaba thangzam nava chandra ngasi ayuk pung 9 makhairom tabada laikhidrei sairingba asi masagi jai marifuni thoi sukhrei leifamna wangkhai thangzam leikai dagini sairingba thangzam korabu lam asida sakhang biba oina haukiba jai kumjale sangamaga chamapan marifudra mapan ge Manipur State Film Festival da mahaki isai Aiga nanga kari mari lene haribai sei asigi damak Best Lyrics Award pidunai kai khumnaba utki masigi tungda haukiba kumjale sangani tarani thoida apunba Manipuri matam isai kanglof amik Lifetime Achiever Award pidunai kai khumnaba su utkre serengba asina ikhang khangaudana ngasi lekhidabada Union Minister of State for Education and External Affairs Dr. R.K. Ranjana mahaki ex handle da lekhidaba asigi mafamda ikai khumnaba utlakle
Maje, maje, kaya tukna 𝐂𝐲𝐰𝐵 nangna aigi wari aroi basaruto. Hauzik paugi merak thana ten break amatang lominasi. Diabetes ko lonya na hinliba sing tama gi manungda control to bangamle. Urea creatinine wang basu tama gi manungda hantaba ngamle. Kong ha manungay te basu numit mga nigi manungda fahan bangamle. Pile saibadi nung sang na basu chama da chama fahan bangamle. Cholesterol wang ba numit kunida normal oy bangamle. BP wang basu tama gi manungda normal oy bangamle. Fatty liver oy basu tama gi manungda fagan han bangamle. Pumnamak natural oy ba hidak makalna laing Germany. Hakjang da sokadaba side effect amata laite. Makata na hidak chawa gi mathosu tararoy. Hena kumaparo gidamak ngasimak lengsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Years of trusted diagnostic service, Babina Diagnostics. Break matungda mayam bataram naukchari makadaba pau pizari. Lamdamasigi manipuri matam isai saukhatnaba amadi anoba mayon ama puraknaba khwanabada achoba thaudang loramba tanglaba sairingba miyamna kora haina sakhangnaba thangjam navachandrana leikhidabada artist training cum educational research center at direct Imphal awaba phongdurakli at direct publicity secretary Sagostem Sana Toina Thadropa Awa Fongbagi Cherol Amada Hai, Luf Asigi President Sobita Sobamna preside Toduna Tanglaba Aiba Tangzam Koranangasi Kanghaudana, Taibong Pan Thado Kibada Awa Fongdopagi Mifum Ama Funky, Cherol Asina Hai, Manipurda Isai Mayek Ibinaba, Mi Marang Kairam Daba Matamdagi Hauduna, Isai Mayek Iduna Sakotnaba, Honabada Ajoba Taudang Lorami, Magna Iramba, Mayek Singi Maragda, Nang Nachakiba Lambigi Chidaida, Tumina Leptuna Yengzaki Aina. Haukiba punsida aina nangwanda karamba ira langzakiba ahingda khongbi ho tamna machet kaya thokna segai biram leinangna nachingba panba yai leikidaba thangjam kora kumjale singmaga chamapan ni funithogi January thada wangkhai thangjam leikai da poki mark MA Geography ni senior grad lecturer oina Oriental College da ojagi thabak torami kumjale singmaga chamapan homfuda lyricist ama oina All India Radio Imphal da approve toki mark imung manungna nanghoriba awabada su eterekna saruk yari hari Mijay ekhoi na ngasi saukhat lambida mang thana sangsinba ngamdribasi ekhoi masal amana tauba thavakta amana yokhatbagi chang watpa amadi ekhoi masal amana amabu chingthanabagi chang wanglakpa asinani iramdamasi saukhat lamzelda yawba ngamnabagi damak ekhoi gi marakta apunbagi saktam sagat minaba yamna tangai fade haina Film Forum Manipurgi hanagi chairman 𝐶𝐞𝐰𝐬 phongdokre wafama singasi nungthel kaisamba junction da leiba ima Venkut Hall da pangthokiba Prexine Award 2024 da Bamon Ibemba film da Best Actor Female Northeast Fanglakrabi Resmi Sorokhaibambu Harau Taramna Opagi Tharamda Chief Guest ki oina Sarugyakiba 𝐶𝐞𝐰𝐬 phongdokibani Taramna Opagi Tharam Asida Film Forum Manipurgi former chairman 𝐶𝐞𝐰𝐬 athoiba mithunglen Ipak Films Production Manipurgi advisor su oriba Sahitya Academy Awardee Moirangtem Razenna Tharamapu amadi World Expression Pictures ki President Chongtham Asok Kumar na akanaba mithunglen oina sarugyaki Thoramaduda Ipak Films Production Manipurgi secretary amadi producer Rakesh Naurem amasung film director OC Meirasu Thoramaduda
aduga mari lenina wangangi Mangol zauna makha tana hai hauzik thogliba lan marak asida Manipur gi sanaroi kayana sanabagi lamda mahairoi singna education gi lamda artist singna art gi lamda amadi atai sinfam kayada leidiba singna magi sinfam da lauriba thodang sing ikai khumna fam thoi Lan ngak liba singna ngamkai ngak liba sigumna artist oiriba singna art form kaya bu ngak tuna thamliba si lamdam sigi nat amadi apun bagi saktam sakpada su chauna saru yari bani artist singi mafam hek lokthok kibada khunai asiba khunai ama soidena oihogadori bani haina Mangol zauna haiki lenzaningai oiraba best actress ki award fanglaknabi Resmi Sorokhaibam na hai Ipak Films production leramdrabadi mahak film ki lamda khongdaba fanglamdaba yai Ipak Films ki director Oza Osi Meira amadi producer Oza Rakesh Narem animak anina mahak pu ihan hana sakhenbi itaima film da khongda hankhibani Masigi sumathakta Ipak Films ki fongdokna jungai ngaina leisigi wangmada hariba feature film singa sidasu actor oina khongdaba fangki haina Resmi na fongdoki appreciation ti kai ri tawriba tharap tu pang thoi ma mi no hena ma puning thawal kan da imane paki da mutta iram ding mi da mutta miya bi da mutta hena tharap to ko mane chi khang mo wa to no to ba mai iram da he nang thorap pada alo osina hai mo engum bai sha ka hai kar ni mami di panzero adusu ataina hai di pa ko filamina awaro ai di ngasi makse ai tawol ke roi amar sulai actor gilgi mai to bani Mame Institute sida Ipak Film sida ai singa maina selector ai no su khang thika matam sida hai dare ai na pong la du ngang ba ai hek ngang ba mi sik ta nokning ba phau na ni matam du da adu da ne nang ga ham sa na bam lei le tor ga akhoi gi kara je na su ibi ba script ne mai tor ga camera na nang ga di am chi sa na ni sak ki na ta ai gi ton adu ga pang lao nga ma sai sa na ni tor ga han na second bi dai ma sidai si kum me ba adui ma tung sida kum azmai na ai gi han ba film gi industry sida Ipak Film sida ai kum jar ba second bi dai ma ne adai mathang phong dong na tingai ngai na lei si wang ma da ai loi yaw jare ka hoi pu thok pu di mak ta ai yaw jare ai ga ta na thana ba ya da ba production na ma ne ba Ipak Film khawr pa da gi mathang kum jare ha da Kamzong district ki manung chenba tangkhul singna khundaba somthar khunda thaknaba ising marik amata fangdrei khunja sing ising thibada achauba awaba mayuk nare Pre-primary ozali singamaga jamani full logani haina hanjin kanglun semdoktuna namfuda launaba honariba si bot mayagi wanom sarengi lang thakpani education minister portfolio thadok piro haina desamna hairakli Chaf manaba miyoi ba marakta 𝐶𝐞𝐰𝐬 furup khaiduna tokhai ba thawang miyoi bana thadokadabani haina High Court of Manipur ge Chief Justice na fongdokre Norris Windona Sandok Sari Banumidagi Paumatang Sidaloizari, Ming Tabidiba Singbu Amuka Hana John Mabamna Kurumjari.